Miyoibagi punsi amadi laibak tambang amde kanana su hayeng kari orakani haibang amde masa king launa thabat inkang su nomduna imungi puna bahot nabada apang ba check suba lau uba nga faba matam gi thabak suduna hingna bagi lan famda kana lan Thingnariba Bisnupur district ki Thinungei ward number 6 da laiba Laishram amukhomba amadi sundari ani ge macha han masagi chahi kunipal suraba Laishram Ingo khangaudana heart naraktuna aruba phibam da phamungda taduna lairi Magi anaba si June thada khangaudana sor honba warakpadagi mangal hospital da layingki adudagi Jenims da July da among aduga September 3 da Koirengai gi CMC hospital da aduga thasigi manga da Rims da amuk laying duna lairakpadu ngarang mapanda puraga laying na bahairakhi loinina discharge taroktuna masagi yum Thinungei da halaktuna lairi Ingo gi loina bisu hauzik machanupa ama unaduna hospital da lairibani Lairiba phibam asida achoba senfam ama puthoklaga mabu layeng bahaibasi yamna arubaba oiri Low inkol yonduna layeng si hairebasu magi kari amata laite hauzik mana naduna hipliba kangthol amaga chak thongliba ka macha sida puna lairibasna loire Asagumba phibam asida upai laitrabi apopi mama Laishram Sundarina machagi punsi kannaba amadi pikliba angang sigi yengbiduna magi imungi khanbiraga layeng binaba Chief Minister N BIREN gi mafamda loinina laibak miyam nasu mateng pangbinaba haizirakli amadi anaba masana su mabu miyam amadi leingak na mateng pangbiduna magi punsi kanbinaba media gi thongda haizirakli Aina sururaga nongmagi apang masuraga saapani aidi isagi lupa lak tara kunji puthungningai laiti aidi mayamna nungsibiraga ibu isagi thawai da khanbiyo imau nu bisu delivery case ki operation da tawdana lidini misda laiye aibu nungsibiyo mayamna ai upai laiti ai koramdari isagi puthi kannaba mayamda PABUNG ay kadara kari ay kadara sim BIREN na sunung CPU isabu tadi kandiyo Restamo demi mangani mulai dure demi mangani mulai ngasi kuma ngarang kumakpani ngarang kumakpadagi mo aise hakchang yam nungaitare adu mari leinaba kogi media gi thongdagi PABUNG BIREN da ikhulona na hajar ai bom takanbiyo ana PABUNG BIREN natrade aibu kanbina bana nasana na khonjari PABUNG BIREN da sinatana sagdi karimu upailetre lantum hari para karimu thamamdari pasulai aduna media gi thongdagi PABUNG BIREN da ina hanna khoramjari